Leibak amaga leinariba ngamkhaida crime sing thokpadagi ngak thoknaba paikhalakpa thabak ama oina Meghalaya da leiba Chamaga Tara Suba BSF ki battalion na Meghalaya gi East Khasi Hills tagi Bangladesh tamna thadoknaba hotnaramba sanbi sanba yauna san kunithoi kalauba ngamkre hairiba thodok asi India haibadi Meghalaya amadi Bangladesh ki ngamkhaida hokiba April 19 amadi 18 gi lonaba ahingda thokiba thodokne San Singh adubu Bangladesh ki ngamkhai tamna selaturel landuna punaba honarambadagi fagat kibane hiramasi gi matangda BSF na matam chana pau fangobadagi hairiba San Singh adu kalauba ngamkhre hairi loinana manak nakpa police outpost samada faraba matung khunsin nakre hairiba numit asimaktada Meghalaya da leiba Chamaga Marfudara Humdoirak Shuba BSF ke battalion amana lupa lakh tara taruk lomgi oigadaba Bangladesh ta thadok naba hotnaramba anok lising ahumga chahum marifusu fagat pangamkre hairi